ngasi phongkiba tongan Manipuri siphongsing amasum thokiba thawdo wathok dagi maruoibi I pausing khongasaraga Manipur top channel gi mekedi gi memna thamjagi amada yamna mak thajaninga eba social media dagi khongbasaba baom katang hana memda thamjagi ngasi nungalamdai pung 3 minute anirom tabada yamna ahoba bom oigini thajaba makholama thak nitpaga loinana tongan ba mafam singda taba miyamna phonakhi Sawombong Yorongbong Nunggoy, Itam Nunggoy, Paknung, Tezpur, Paurabi, Wairi, Kurai Angom Lekai, Kabai Soy, Nasingma Mafam Singdani, Amasum Kurai Assembly Constituency and the link INC candidate Kurai Jam Ratan Kumar Yumda, Pokai Beramki, Hanadagi Bomus Tanambra and Singdani Hanisu, social media Taganara Papaus Sumakatana Pali. Khôi bình hàng hạt thì hàng cái đấy khôi bình mình liền cài mình chỉ cái đồ khảo nó phải rẻ này cái khôi bình này cái đuôi xin cái cái đuôi cái này Sugar itu zikiro. Zikir ni, mai tu thua hàng ya di dong sa. Anh là hồi tuổi độc, kia là cài, thua hàng ya di. Zikir ni, kia dục. Mai ni, si thua mà tụi ya di ni, ya di ni ya na, Makasa tarakpoy na to papaw man miyuema nung may nakapto na halamle nune police station gi manung sana layba awang kulama sung warang kul anigi lona ba mapama madanga si numidang pung 3 makairom tabada masakhang da ba miyoy khrana nupa ama nung may nakapto na halamle laikhidra ba miyoy du nungba mayadagini mamingna Paulungay apukpa giming liang pang kawi mahak ZUFJ gi kadar oigani hari hanisu pausina fungdorakli Maruiba pausing mayamna mukhana pijage mahiroi kungani thoi positive oirakpadiki National Sport University gi hostel thingjinkre National Sport University gi Khumalampak Sports Complex ta leba hotel gi mahiroi kungani thoi COVID-19 oirakpa thengnare pausi sina phangwa pawgi matung ina hawkhiba irai numita mahiroi ohum positive oirakpa thengnabadigi makhoiga naknaruba amadi hostel aduda leba mahiroi sing park sana test tawbigi thabak chathabada mahiroi kungani thoi COVID-19 positive oirama thengnakhibani hostel aduda puna mahiroi sa maga kunga taruk leibani makhatana test tawbaga loinana reason lakpa ngairi hari Sera sida mahiroi kya COVID-19 positive oirakpa adu yenglaga hostel aduda leiriba mahiroi sing numit humni gi manungda hostel thadoknaba university asigi register na order ama thoktuna khangankhre order adugi matungina university adugi physical class khudakta suspend tawkhre adumainama university asigi staff sing roster 9 sada yankai office ka gadabni amasum roster semagi thabak section in charge na pubaga loinana staff sing roster khaidoktuna office kan gadabani hairi henasu pausna phunglakli atopa pawamadana angang singda pijaroidabani COVID-19 gi treatment sejinariba molnupiravir hariba oral antiviral drug ase angang singda pijaroidabani masina makoi gi reproductive system na sathina sogali haina National Technical Advisory Group on Immunization Group NTAGI gi COVID-19 Working Group ki Chairman Dr. N. Arora na phongdokre agency ga unabada mahna hai niam sumda anti-COVID pill asi tharabadi yamna khudong thine oi al oirabisuna COVID-19 gi laisana ka hena so andringai mamangna pill asi pizabada kana ba phangi masi nganna sahubana hospital satuna layeng mamadi ICU singna pukhalapagi kanba ngami so hari atopa pawamadana KYKL ama Prepak Pro ani PLA ama fare Assam Rifles ki khopum amasum Khuga Battalion na IJR short ki miyang makhara Chusampur district ki tuan ba mafam singda thihum gi thabak chathabada lona thingkraba kanglai yawol KYKL gi kedar ama amasum People's
Revolutionary Party of Kangleipak Pro-gi Kedar Anifare, Salibathas ki Tarada Lalobusing Lady have a Kagnapa Mapamadagi, Assam Rifles ki Landmissing operations at Havada Muising of the Fakibani, Parava Muising of the Bisnapurama Simsusampur Police Station Makatana Tigana Vigidamak Sinakrahari. Amaram the Impal East District Police Commando Amadi Taragamanga Suba Assam Rifles ki Apun Mati Mamana, Ngasinungtil, Pumahungamini Kuntragamangarum Tabada Andro Bazar area the Lambida Satpamio Sing Sekta with the RPF PLA Mue Fare, Parabamue Dudi, Singakam, Budasandra, Elis, Biba, Sekungamang Apokpa, Memon, Laipamda, Andro Kuman, Nungyungbi like Kaidikini. Magna Hydora Padigi Kum Sing English in the Tarakaturuk the party is the Lieutenant Langak Poko Amagi Kutanga, party is the Yaukipani Haiba, Kangmangam Kip. Mark Meamargi, Tumbona, Nifuga Manganigi, basic military training, Fanglava Muni, Haiba Kangmangam Kip. Parabamiedu, I go over Tabak Lokanaba, Andropolis Station, Kusina Kreswadi Amaramdana. NNC gi surrenderi ama nongmaina kaptuno halamle Naga National Council NNC gi surrender tawduna leiraba miyo ama masakhangdaba singna Assam ama Manipur gi ngamkhai paringda leiba Kasar district ki Samtila village nongmaina kaptuno halamle Pausi gi matungina Kasar gi SP Ramdip Kaur na lusingba police ki team ama khungang adu sangsinduna mara leibising phana na operation satabawkhre Kunjasina Pungdora Kibida, Kulai Pabami Singadu Manipur Rom the Gee sang Lakibani, Makoina surrender Talduna Ladiba, NNC Hanagi Kader, David Wrongway, say Kuntragatarpu, Imundagi Sing Tok Labamatung, no Maina Makok the Cap to Halam Kibani, Miedo Halam Labamatung, Manipur Rom, Sensin Kihadi. Wrongway Hadiba Miedo, Mamang Saida surrender Tokibani, Taudu Matana Assam Police na, Manipur Police the Marali Sing Fana Naba Paupi Kradi, Sub Manaba Tauduamada. NSN M faction gi kadar tararom laktuna December taragamari da district adugi Rani colony da leiba naha oiriba miwe ama nongmaina kaptuna halam kibasu laikre matamadu khunja singna lalhobu singna dubu sangjapam piduna madugi malom oina mya da satharam oiramgani haibak singna bale NSN IM gi kadar singna Manipur rom dagi Assam rom na sangsilaktuna mioi miyot minai kya sathakibagi thaudok singsu laikre hairi henasu pausna su palakli amaramdana Manipur yauna state mangagi mikhalda NCP gi mirep thadokani laktokre Manipur yauna India gi tuan state mangagi mikhal February dagi March tha phawgi manungda pangthokadoriba sida Nationalist Congress Party NCP gi mirep thadokani haina party sigi lusingba Sharad Pawar na phungdokre lusingba sina makhata na phungdokhibada Manipur gi oina Manipur Goa amasum Uttar Pradesh da akhanaba miyeng thamli Hairiba state ahum asigi Mikhal February tara digi hauraga March tarer fawa pangtokani Mikhal pangtokadribi state manga asigi manungda maru oina state ahumda mirep thadoknaba thorang tori Mikhal asida wakal manaba party singas sungsin abasu thorang yathokpa loire Uttar Pradesh da NCP na Samjawadi party lusing lenga ki saru amoigani Manipur gi oina Congress party ga punna satminanaba thorang Yathok Palore, Madudana Tana, Maharashtra gi Mahabikas Agadi Lenga Kasupuna Satminaduna, Power Yanagani, Gawa Gyonasu Congress Party Masum, Trinamal Congress Kasatminabanasu, Warishanava Lori Hanisu, Paushna Supali. Tendapa Paukraga Mamna Pizage, Kurai Kendragi Mapam Tarukta Anova project Taruk Sananabu Ore Yumtam Kibadu Lengaki, Sengson, Lairabara Haibitu MLA Miamna Kangalu, Zayananda. Election gi Court of Conduct laklamdai nanghoroi matagum Kurai Kendra gi MLA na Kendra sigi tuan ba mafam tarukta nauna sagadaba project taru orek yumtam kiba project singadu department gi sanction lairaba matungna tauri bara karama department gi makhara project singasi paikhatli bano haibisi Kendra sigi MLA na miyamda khangadabani amadi mari lainaba department na su sengdorakadabani haina sei sigi February thada pangtokadaba Manipur Legislative Assembly election na Kurai Kendra gi mirep onyanaba thorang niba laitonjam zayanandana fongdokre haba pawmusu ngasi fongi bisi fong singna fongnari Lushila poina mapan gi pawmana sahi nipalom thiba khanglakhidraba Pakistan Taliban mission Afghanistan da hatkre
Pakistan Taliban terrorist group ki mathakta army na operation satakhiba English singa taraga mari ki matung dagi sahi nipalom mission oina leirakraba matung terrorist group adugi mangoiba member ama Afghanistan da khatre haina senior security official ama na ningthoka ba numita phongdokre adu haujiko nadi pauk su matang sa lusinjarage pathok sakib soi ki plan ki kya yaur sibam ngak pigene masu matam matam gi maroi bi pauk sing update pijar khige and thank you.